ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯅꯥꯛꯇꯒꯤ ꯂꯦꯡꯗꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯅꯥꯛꯇꯒꯤ ꯂꯦꯡꯗꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯅꯪꯁꯦ ꯑꯩꯇꯒꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯦ 이나택이 미꿉 아마 ꯂꯩꯇꯥꯗꯕ ꯍꯦꯜꯂꯛꯂꯦꯅꯦ ꯃꯋꯣꯜ ꯈꯜꯂꯛꯏ ꯋꯥꯈꯜ ꯅꯨꯡꯁꯤꯒꯤ ꯏꯔꯥꯡ ꯍꯧꯔꯛꯂꯦ ꯊꯃꯣꯏꯗ ꯂꯣꯏ ꯅꯥꯏꯗ꯭ꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯅꯥꯛꯇꯒꯤ ꯂꯦꯡꯗꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯅꯤꯡꯊꯤꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯕꯨ ꯌꯦꯡꯖꯒꯦ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯅꯤꯡꯊꯤꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯕꯨ ꯌꯦꯡꯖꯒꯦ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯂꯦꯞꯂꯔꯣꯅꯦ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯃꯦꯜꯂꯕ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯒꯨꯝꯅ ꯂꯩꯇꯥꯗꯕ ꯍꯦꯜꯂꯛꯂꯦꯅꯦ ꯃꯋꯣꯜ ꯈꯜꯂꯛꯏ ꯋꯥꯈꯜ ꯅꯨꯡꯁꯤꯒꯤ ꯏꯔꯥꯡ ꯍꯧꯔꯛꯂꯦ ꯊꯃꯣꯏꯗ ꯂꯣꯏ ꯅꯥꯏꯗ꯭ꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯅꯥꯛꯇꯒꯤ ꯂꯦꯡꯗꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯏꯀꯥꯏꯊꯤꯕꯤ ꯃꯄꯣꯛꯅꯤ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯇꯥꯍꯟꯕꯤꯅꯨ ꯏꯀꯥꯏꯊꯤꯕꯤ ꯃꯄꯣꯛꯅꯤ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯇꯥꯍꯟꯕꯤꯅꯨ ꯏꯄꯥꯏꯆꯥꯎꯕꯤ ꯊꯃꯣꯏꯁꯤꯗ ꯅꯐꯝꯗ ꯑꯣꯏꯅꯖꯕꯅꯤ ꯀꯔꯤꯒꯤ ꯂꯩꯔꯤ ꯈꯪꯁꯤꯟꯅꯗ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯅꯥꯛꯇꯒꯤ ꯂꯦꯡꯗꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯅꯥꯛꯇꯒꯤ ꯂꯦꯡꯗꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯅꯪꯁꯦ ꯑꯩꯇꯒꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯦ 이나택이 미꿉 아마 ꯂꯩꯇꯥꯗꯕ ꯍꯦꯜꯂꯛꯂꯦꯅꯦ ꯃꯋꯣꯜ ꯈꯜꯂꯛꯏ ꯋꯥꯈꯜ ꯅꯨꯡꯁꯤꯒꯤ ꯏꯔꯥꯡ ꯍꯧꯔꯛꯂꯦ ꯊꯃꯣꯏꯗ ꯂꯣꯏ ꯅꯥꯏꯗ꯭ꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯅꯥꯛꯇꯒꯤ ꯂꯦꯡꯗꯅ ꯑꯁꯨꯝ ꯂꯩꯔꯤ